MSPDCL Manipuri Maikidiki Electric Thanbiribasingda Khanganjari Madudi Isa Isagi Maigi Bill Atonbasing Tidopiu Natragadi Adom Adongi Maigi Connection Kakpa Hokjargani Maruena Postpeta Mai Kolaga Thanbiribasing Maigi Bill Tidopiu Loinana Kanagumana Mai Lana Potpiribasing Adusu Aingi Mating Logjarga Dandi Pijagani Housing Manipur seasonary Mayasi Laiva Matam the Changliva Peshaduba Komlak Niva Pesasia, Asutimati, Kenari. Mamanga Tokiba Corona Maramorga, Miam Puromona, Yum the Sale Toknadaba Amadi, Sale Lane of Maramorga, Hectari Kayana seasonary Maising, Amadi, Yum the seasonary ba, Postpetki Kutanga, my seasonary Praza, Miamna, Matamatam Yoba Tipam Topo Pesa, Tibira Davana, Maigi Bill Sea Sukimati, outstanding da Yam Lava Pesakea, Putadunale, Masina Maram Oidana, Housing seasonary Maising a sea, Hanadik Hin and Nuarektabagi Maram Ama Wirakado, Maramasina, Postpeta Amadi, Hectari Macha Macha Tonga Tonga Entrepreneur Sing, seasonary Maigi Bill Sing a sea, Corona Sukara Lavanina, Adom Adongi Maigi Bill, Matam Chana Tidopiro. Hariba Sing a city Bidravadi, Mainu Maitabuki Chang, Asukimatic, Helagan, Masikatanatana, Yum the Changduna Swadanamaki Maikapa, Haujergan. Adom Tazabitaba Dobigan, Tadari was sent from Sing a sea, be the Vayadavana, Tangi Senamak Apiba Karagi Maitalak Pahivasi, Masanata. Maramasina Hanagum Mainu Henge Hibatarvadi, Miam Punomona Mai season Nariba Simatungina, Adom the Bill Tiba, Kaubigan, Kangan Zariba, Deputy General Manager, MSPDCL, Taubal Division. Diamond FM Radio. Oh, Diamond FM Radio. 91.2 Diamond Radio Channel. Ahanbada maruoiba pau. Governor na oxygen plan ani sangakre. Chief Minister na noneda phamung yangkhai legadaba hospital gi urep uyung tamkre haide. World AIDS Day na lakpada Manipur da AIDS na laikhidraba miyoi lising taret chanipan humbudraga nipan rom sukre. Bot kakraga Imphal da lanthum lepsin basing thagalakanu haina Chief Minister na haikre. High Court na o ibobida bel pikre. Operation Sathanana Bathaurang UDHR Khongaung Nabani Haina RPF ki Maikedagi Phongdorakne. Maugi Cherry Flojam Festival Hokdokre. Hill Areas Committee ki member Singlenga ki committee na kaubada lakhidre haire. Amadi Pimu set pasing na yum ama thugairam le nongmai so kapsilam le haina phongdorak le.
ꯈꯨꯔꯨꯝꯖꯔꯤ ꯃꯣꯔꯅꯤꯡ ꯅ꯭ꯌꯨꯁꯄꯦꯄꯔ ꯔꯤꯗꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯣꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ngasi hiyangai kun ga tare ni panba yaifaraba ing 2019 December gi tarik ama yumja kaisa numit asigi maru oiba pausing sandokna pijari Governor Lagani Sina Regional Institute of Medical Sciences RIMS ki Jubilee Hall da pangthokhiba thauram amada institute asigi kiloliter KL10 gi liquid medical oxygen LMO plant ani sangakhreng ngarang oxygen plant ani si sangabagi thauramda governor na awang nongpok region gi manungda achauba medical institute amasu oiriba RIMS da oxygen plant ani sangaba sina singthana ba yaba khudam ama oirabani hairaduna harauba phongdokhi mahangna mafam asida lakliba si oxygen plant ani asi sangana ba khaki nate RIMS na lokhalakliba singthaningai oiraba thabak thauram sing dubusu hena pukning thaugatna ba lakpani haikhe RIMS asi hauji health care ga mari leinaba thabak thauram singda achauba institution ama North East state singi manungda oibata natana laiba asigi atopa state singasu sangdamnaba yaraklibani hairaduna RIMS na health care sector da thaudang logadariba naha oriba doctor amasung specialist kaya puthokliba si laibak asigi oina achauba thabakni RIMS asi ahanba haudorakpada Regional Medical College haiduna haudorakrabasu matam adudagi hauna Healthcare Institute ama oina singthanaduna laklabani haikhe Doctor amasung medical mahairoi singnami amagi khenaba phibam sing yengdana mathau tauba patient singda kham thengna layengbagi thabak sathagadabani amasung masina layeng sang amada doctor amasung medical mahairoi singna patient singda mapung phaba tengbang pinanabagi panthung adu yohongadabani haikhe RIMS na 10 KL gi liquid medical oxygen plant ani leirakpada apenba phongdok laduna plant singasi hauji COVID-19 pandemic ki luraba tanpham asida leirakpani masina COVID ki chaitheng pankhai yongna mayok nabada thengnakhiba authority singda achobo mateng oiragani loinana institute asigi management gi thabak thorom sing maru oina director Dr. A Santa masung mahaki staff singna lauriba thaudang singbusu governor na thagatpa phongdokhe RIMS ki Nurses Association singi maikai dagisu director gi thabak thauram singbu taubiman khangba utkhi loinana governor na Dr. Singh nursing amasung naha oriba medical mahairoi singda health revolution da mangjal thanana ba pauktak pikhibaga loinana lengang na institute asiga khusamnariba thabak thauram singi khudong chabasu launana ba phongdokhe Thauram asida saru yakhiba RIMS ki director Professor A Santana ngasi sangariba oxygen plant ani asi COVID-19 gi third wave ki damak lokhalakpa section thaurangi manung sanani haina phongdokhe Manipur da ahan boy na kumja English ama chamapan mabudrada ICBS positive case thengna khraba matung sahi asigi September tha faubada laina asina maram oiraga laikidraba mioi lising taret chanipan humudraga nipalom sukhre haina Manipur State AIDS Control Society Max dagi phangba report na haide State asida COVID-19 gi tangkak naiba web ki akan mazai theng mayok narabasu haktin nabadagi ICBS sandokpagi sang adumak hengalakle tamthiraba laina asibu mapung phana layeng bangamba vaccine medical science na ngasi fawba puthok pangamdre report asigi matung ina chaliba chahi asida state asida haktin nabadagi ICBS sandokpagi sang asi chada humfu mari da laire loinana drug sizinaba syringe punbadagi laina asi sandokpagi sang chada kunga manga da laire adubu hairiba si haukiba chahi ing 2013 taranithoi dadi state asida HIV positive oiba apunba misingi chada yankhaiga tarukti haktinnabadagi sandorakpa loinana chada kunthra mathoina drug sizinabada
सिरिंज पुनबदगी संदोरकपा ओइदे कुमजा इंग 2018 की रिपोर्ट की मतुंग इना इंडिया दा मियोई लाख कुनगा हुमदोय लिसिंग निफु मापन HIV AIDS का सागोनदुना हिंगली मसिदा चही 15 निफु मापन फाउबगी मनुंगदा लैबा मियोइना चादा 0.2 अवांग नोंपोक स्टेट सिंगी मनुंगदना मिजोरामना इंखलकलिबा नहासिंगदा AIDS ना नाबगी सांग चादा 2.2 ओइदुना ख्वाइदगी वांगबा HIV AIDS का सागोनबा स्टेट अमा ओइदे अनिसुबदा नागालैंड चादा 0.3 अमदी मणिपुरदा चादा 0.3 ओइदुना अहुम सुबदा लैरे असुमना लैबा असिगी पुन्ना येंगबदसु मणिपुर असी HIV पॉजिटिव ओइबगी चांग यामना वांगबा स्टेट अमा ओइरी अदुमकपु हौखिबा चही 10 असिदा स्टेट असिदा लाइचत असि संदोकपगी चांग असि खरा मखैदि हंथरकपा थेंगनरे हिरम असिगी मतांगदा मैक्स की प्रोजेक्ट डायरेक्टर रोसिता का अखनना उनदुना वारी साबदा वर्ल्ड हेल्थ ऑर्गेनाइजेशन WHO ना चही खुदिंगी दिसंबर तारीख अमा असिबु वर्ल्ड एड्स डे हाना लाउथोक्तुना मालेम सिनबा थुंगना थौरम पांगथोकनरी हाइखे चिंगी मियामना मिखलदा माई पाखरगा इम्फालदा लम लैदुना लंथुम लेप्सिलगा क्वार्टरदा लैखिगदबा मियामबु हुंदोकलमगदबा मियोइसिंग मिहुत ओइना थागत पिरकनो इम्फालदा मखोइना लम लैबदा अखोइ लैफम लैरक्त्रे हाइना चीफ मिनिस्टर एन बिरेन हाइख्रे नोने पब्लिक ग्राउंड पांगथोकपा नोमगी ओइबा बीजेपी की पॉलिटिकल कॉन्फ्रेंस दा वांगांग लदुना चीफ मिनिस्टर ना नोमई पंकापता कापलंबा कया हौजिक इंडिया गवर्नमेंट का वारी सानरी ब्लॉकेट तौरंबसिंगसु हलक्तुना अखोइगा पुल्लगा चटमिन्नरिबसिनी मियाम वखल चुमना खनसी हाना अतोप लंबीदा चलंबा साथीबा थबक तौरंबा खुलाई पाइबा मियोय कया जेलदा लैरगा मिखलदा सरुक यादुना इंडिया की पॉलिटिक्स दा याउसिलकली हाइखे इंडिया लेंगाकना रानी गाइडिंग लिउबु इकाई खुमनबा उतुना नुंकाउदा महाकी मिंगदा म्यूजियम अमा साननबा सेंक्शन तौरकलबनी मियामगी थागतपगी खोलाव असि प्राइम मिनिस्टर नरेंद्र मोदी अमसुंग होम मिनिस्टर अमित शाहगी नाकोंग यौहलसे पॉलिटिशियन अमा ओइना मैना मीना चैबमुक ताननबा आई लैते अइना थमोइ सेंगना थबक तौदबा तारबदी अइबु मियामना चैगनी ममांगदा लैखिबा लेंगाकसिंगना तौरमदबा थबक कया नोने डिस्ट्रिक्ट दा पाइखलिबा मियामना उनरबनी नोने अमसुंग नुंगबादा गेस्ट हाउस रेस्ट हाउस सारी डिस्ट्रिक्ट असिदा 1 स्टेप सेंटर साबा लोइख्रे सा सनगी मचिनजाक सुंगननबा प्लान लुखंबीदा साबगी थबक चथरी नुंगबा PHC की ऑपरेशन थिएटर हांगदोख्रे इम्फाल दिमापुर लंबीदगी हेना मरु ओइरिबा इम्फाल जिरिबाम लंबीदा ट्रोमा सेंटर अमा फावबा साबिरमदे तमेंगलोंगदा हौजिक सारिबा वाटर सप्लाई असिगुम्बा सारकनी हाइबा कनाना थाजरमबगे तमेंगलोंगदा हौजिक सागलिबा नपिना सखंगलबा फुटबॉल ग्राउंड असिगुमना सेमलकनी हाइबा कनाना थाजबगे हाइनचो चीफ मिनिस्टर ना मखा ताना फोंदोखी द मणिपुर हिल एरियास ऑटोनोमस डिस्ट्रिक्ट काउंसिल बिल 2021 की मतंगदा लेंगांगना सेमखिबा कमिटी न कौखिबा मीटिंग दा हिल एरियास कमिटी की मेंबर सिंह लाखिदबदा लेंगांगना नुंगाइतबा फोंदोरकले हिरमसिग मरी लेनना मणिपुर लेंगा की एडिशनल चीफ सेक्रेटरी TAN हिल्स की लेटखोगिन हाउकिमना खुयेक पिदुना थोखिबा चेरोल अमना हाई नहान नुंथिल पुंग अमा ताबा मतमदा ड्राफ्ट द मणिपुर हिल एरियास ऑटोनोमस डिस्ट्रिक्ट काउंसिल बिल 2021 दा यावरिबो वाफम सिंह खनननबा मिफम अमा सेक्रेटरीट कॉन्फ्रेंस हॉल दा पांगथोखिबनी अदुमोइनमक यामना लाइबक थीबदी पाव असि मखा ताना पिजरी
Hill Areas Committee Rules ki technical ki oiba wafam da yenglaga meeting aduga mari leinadaba procedure ki oiba wafam puthораklaga mifam aduda lakhide lengak na sangsilakliba khongthang asi mapung oina bill asina maram oiraga thoglakliba issue asi pumnamakna yanaba waroisin ama puraknanaba amasung issue asi loisinanaba lokhatpa yaba khongthang sing lokhatnanaba kaukhibani panba yabadi bill asi khanananaba Assembly mifam kaunanaba demand tauraduna asumna kaukhiba economic blockade loisinanaba wari sanabada lengak na committee ga numit mangani gi manungda mifam kaunanaba yanakhibagi matung ina nahangi mifam asi kaukhibani hainasu makhatana phongdorakle Chief Minister Nongthombam Biren ngarang Cherry Flossom Mau Festival 2021 online gi khuthangda hawdokkhre hawdokpagi thorom asida Ambassador Japan to India Satoshi Suzuki Tourism Minister Olukhoi Manipur Tourism Corporation ki Chairman MD Usap Uddin Indian Council for Cultural Relations ki Director General Dinesh K Patnaik su saruk yakhi Tharom asida Chief Guest ki warol piraduna Chief Minister na Manipur amadi Japan gi marakta nat amadi chatnabida manaba kya marum lei maram asina festival asi sinduna furup ani asigi marakta leinariba manaba sing adu hena puthoktuna chetna mari thamnana ba honabani Manipur da chawkhat thorangi thabak sing paikhatpada Japan gi expat sing gi mateng yamna mathau tai makha tanasu Manipur amadi Japan gi marakta Cultural Exchange ki thoram sing pangthoknanaba honakhigani ngarang dagi hawdokliba kumhai asigi manungsana study in Japan haiba hiramda webinar pangthokliba sina lamdam asigi naha singbu Japan da ahenba mahimasin tamnanaba honabada chawna mateng panglagani thoram asi mapung phana pangthoknanaba honabada mateng panglakhiba Embassy of Japan Manipur lenga ki Tourism Department ICCR amadi Organizing Committee gi thaudang singthaningai ni hainasu phongdokhi Myanmar ga tainaba district singda kanba operations tharagani haina Assam Rifles ki aiba cherol thabaga loinana November 16 gi Churachandpur da thokiba adugi akanba section thorang lokhatpa oina November 10 dagi ngasi faba combing operations athariba si United Nations gi Universal Declaration of Human Rights UDHR na piriba haksing khongoi nabani haina Revolutionary People's Front RPF na maral sirakle Congress Legislature Party ki leader su oidiba Manipur Legislative Assembly ki opposition leader O Ibobi chahi humudra humdoi apok palai kidraba O angauba thawbal athokpham makhalaikai da leibana petitioner oiduna file tawrakhiba anticipatory bill number 45 of 2021 bu High Court of Manipur na laukhatuna khanaraba matungda mahakpu Enforcement Directorate ED Guwahati Zonal Office na custodial interrogation tawbagi mathau tade haraduna bel pikhre Union Minister of State External Affairs Dr. R.K. Ranjan ngarang virtual mode ki khuthangda Federated States of Micronesia FSM ki Department of Foreign Affairs ki Secretary Minister Kandi A. Ilaisarga wari sanakhre leibak ani gi Minister anina pangthokiba virtual interaction da bilateral relations sing Development Corporation yauna Forum for India Pacific Island Corporations amasung Climate Action gi matangda review tawki Minister anina leibak ani gi marakta capacity building yauna development partnership ki cooperation hengathananabasu khananainokhi hairi
था असिगी तारीख कुनगा मरीदा तंफासना गर्ल्स हायर सेकेंडरी स्कूल की स्टाफ अमा कोविड-19 पॉजिटिव ओइरकपदगी मथंगी नुमित था असिगी तारीख कुनगा मंगादगी हौरदुना तारीख कुनगा तरेट फावबा स्कूल असी थिंगजिंदुना लाखिबा अदु स्कूल असिगी अकोइबदा अमसुंग का पुमनमक्ता सैनिटाइज तौदुना थंबगा लोइनना कॉन्ट्रैक्ट ट्रेसिंग तौदुना टेस्ट तौबदा लोइनमक नेगेटिव ओइरकपदगी स्कूल अथॉरिटी ना नहानदगी हौरदुना स्कूल असिगी नॉर्मल क्लासिंग चथबा हौरे हाइना स्कूल असिगी प्रिंसिपल ना फोंदोरकले ngarang ayu pung 8:15 rom tarakpada None district ki Zawjang Tek Khul Manakta BJP Manipur Pradesh ki President A Sardagi Scott Personnel Singh Tongba Maruti Gypsy amaga ambulance gari amaga thengaina bada Scott Personnel Singh oidiba tare suba MR ki personnel mari amadi makhoina tonglakiba Maruti Gypsy asigi civil driver yauna mioi manga sokpadagi laikana crack थौदो असिदा सोलबा MR पर्सनल सिंह असि लमदिंग नासिखोंदगी यंजरबम सुभाषचंद्र सही निफुनिपान अपोकपा वाई सामू लमसांग कैथेलदगी अनौबम याइमा चही कुंथ्रानिथोय अपोकपा ए राजेन अवांग सेंगमाइदगी युमलेंबम कुमार चही यांखैनिथोय सेनापतिगी विलोंग विलेजदगी NL जॉन मराम सही निफुनिथोय अमसुंग स्कॉट की गाड़ी असिबु थौखिबा बामोन लेकाइदगी नावरेम मिलन चही कुंथ्रा अपोकपा एन निंगथेमनी सोगलबसिंगी मनुंगदगी वाई सुभाषचंद्रगी फिबम खरलुना लेबदगी राज मेडिसिटी दा हौजिक लाइकनरी थौदो असि चीफ मिनिस्टर यावबा थौरम अमा नोनेदा पांगथोखिबा असिदा सरुक याननबगीदमक चटपदा थोखिबने पार्टी की प्रेसिडेंट थौरम मफमदा चटखरबा मतुंगदा महाकी तुंगदा लाखिबा स्कॉट गाड़ी असिना एम्बुलेंस असिगा थेंगाइनखिबने असोक सिंह हेलीकॉप्टर ना इम्फाल एयरपोर्ट फावबा पुरकलगा राज मेडिसिटी दा लाइकनखी हाइदे असोइबा सिंह न थनबदगी वाथोक ओरिबा मणिपुर सिविल सर्विसेज कंबाइन कॉम्पिटिटिव मेन एग्जामिनेशन 2016 की मतंगदा हौजिक सुप्रीम कोर्ट पंदुना लेरिबा SLP सिंह असि मणिपुर लेंगाक अमसुंग मरी लेनबा अथॉरिटी ना अथुबा मतमदा लोइसिननबा होनबियु हाइना एग्जामिनेशन असिगी ग्रुप ऑफ एक्सपीरियंस की माइकेदगी कन्वेक्नर अरविंद सलाम ना फोंदोखरे महाकी चेरोलदा एग्जामिनेशन असि मणिपुर हाई कोर्ट की डिवीजन बेंच अमना अक्टोबर 19 इंग्लिशिंग 2018 दा पीखिबा जजमेंट अमना असोइबा अरानबा कया यावरमले हाइदुना क्वास तौखरबनी मतुंग तारकपदा हाई कोर्ट की ऑर्डर असिगी मायोक्ता MPSC याउना एग्जामिनेशन असिदगी माई पाक्तुना थबक चंगलुरबा कैंडिडेट सिंगना थारकपा तोंगान तोंगानबा SLP सिंगबु सुप्रीम कोर्ट ऑफ इंडिया ना थेंखांग अहुमलक्ता मरम जादे हाइदुना डिसमिस तौरखरबने लोनना क्वास तौखरबा एग्जामिनेशन असि अथुबा मतमदा अमुहना पांगथोकननबा खंगहलखरबने हाइदे लेंगा की आर्ट एंड कल्चर लोइसंग न सिंधुना इबोयाइमा सुमांग लीला संगलेन द चथरकलिबा नुपी सुमांग लीला कांगलोप की अथोय एहेन तानबगी ngarang tarukni चनबदा वुमेन फॉर कल्चरल सेंटर की लीला ब्रिटिश की मायोक्ता नुपी सिंगी थौदांग उतख्रे लीला असि छौग्राकपम सयारानीना इरगा निंगथौजम संगीताना लमजिंग लमताकपनी लीला असिगी इसै नोमाइदना अहेबम पामेलिना थौदांग लौदे ब्रिटिश की मायोक्ता नुपी सिंगी थौदांग हाइरिबा लीला असिसु अनिसुबा नुपी लांदा युमफम ओइबा लीलानी लीला असिना ब्रिटिश की लेंगाक मखादा मणिपुर की मियामबो ब्रिटिश ना ओत नैबा नुपी सिंगबो नैहत तुहत पीबा कयाबो पेंद्रदुना हौरखिबा इहौ सिंग उथोकपदा मियामदा खंगनबदा लीला असिना थौदांग लौरे
Thauban Range Forest ki makhada laiba bit office sing yaungna leptana chatharakpa usek langsing phagatpagi drive ki manung chana ngarang su eco park ki akoibada ahingdagi hauduna akanba drive chathakre Deputy Ranger TH Johnson M Biren Thaubal gi Wildlife Warden W Ramchandra amasung Joint Forest Management Committee JFMC Tenthagi President M Ratan yaungna chathakiba drive asina usek phanana bathaktuna thamlamba lang tara manga phagatki masida usek ahing bataruk amati asibani yauramki haidi drive asiga mari lenana Deputy Ranger MD Aslamna haikibada Thauban Forest Division gi manung sana laiba tongan ba pat singda ningtham tha changlakbaga loi iroinana lamkoi uchek sing kanana ba ahing nungthil naidana akanba drive sing chathaduna lakpani ngasi asisu eco park ki akoibada lang thaktuna usek sing phare haibagi akagnaba pau ama phangbadagi akhanaba drive asi chathabani drive asida lang tara manga phagat khibaga loinana lang sing asida yauramba usek ahingba singna safagadaba yenglaga thadokre aduga asiba anina phumjinkhre ngarangi drive asida usek asiba ani yauramba si yamna nungaite asigumba lamkoi uchek singna lakpagi matam asida mathong huktaba miyoi singna yamna tawhoidaba maongda lang thaktuna lamkoi uchek sing phabiriba si tawbiganu drive asi makhatana leptana sathakigani karigumba lang thakliba mathong huktaba miyoi sing asi thengnaba thoklabadi Wildlife Protection Act ki matung ina chairak phanghangani lamkoi uchek singbu ngakpi senbibagi mahutta lang thaktuna phabiba nomai kaptuna hatpibana singbasing asi tawbiganu ngasigi nungaitaba thaudo asi matungda amuk thohanbiganu uchek lang thaklambada chenari basing chahi ahum jelda thamba natragana lupa lising kunga manga fine thihanba amadi animak tawba yai haibasi kaubiganu haina su mahangna makhatana apel tawrakle Phimu setpa mamai khumba miyoi humpurom na ngarang numidang pung mapalom tarakpa matamda hairok part 3 da laiba Congress ki worker ni haiba miyoi amagi yum thugai biramle nomai kapsilamle lupa lak tara mangarom gi malchang pukhre thaudo asi hairok part 3 litan wang madalaiba ningthaujam bimol chahi yangkhai mathoi apokpa laikhidraba en umor kauba miyoi amagi yumda thokhibani Thaudok asigi matang dangarang ayuk Thaubal gi SP Jogesandra Hawijam amadi Additional SP Sasidananda Soibam Nalusingba Police Team ama laktuna yangsinkhre haidi Police na yum asigi sumangdagi kapthokraba AK maru kaya marum phangkhibaga loinana case amasu lokhatkre Thaudok asibu yaningdaba phongdoktuna nupi singna wakat mifam chathakre Thaudok asiga mari leinana NB Mall na paumisingda Phongdorakpada mahakna nahan Imphaldagi mahakki hairokta leiba yum tamna lakpada yum yojingaida mangonda mamanabasingna phone tawraktuna mahakki yumda irang thokle hairakpadagi yumda changdana machi amada laisinduna laikhi matam aduda mahakki yum thugairamlibasingdugi manungda mahangna masak khangaubasingi manungda hairok ACgi MLA oiribagi manaunupa thoksom sanathoi thoksom Druba amasung Tonjam Roman yauki haide mahaki yumgi CCTV camera su mahaki phone da yengba yai maram aduna yengnana ba hotnaringaida phimu setpasingna mai muthat khibana maram oiduna yengba yakhidre mai muthat khraba matungda mahaki yumgi pochai thugaiba amadi nomai kapa horakhibani CCTV camera amadi monitor su thugaibiramki sanagi lik amadi ngari gi thamba senpham kaya amasu pukhiramle asigumba gihan khanganbagi thawong asi laibak thibani haina mahakna makhatana phongdorakle Imphal East ki Deputy Commissioner ki mijeng makhada Porompat Talaiba District asigi DC Office Complex ki Panchayat Babanda District Program Officer Imphal East District
ICDA Cell na sinduna district level toy making competition ama pangthokre Kumsi kumgi nong marang kaina takhidaba Kangpokpi district ki manung chana lairiba tuichen 5 village ki khunja singna wana hona jariba khudingmak aremba tare jada marifugutaret yongna phau loktre maram asina chanana ba leitaduna awaba mayoknare maram asina lengangna karigumba khara sinbinana ba mapi council na phongdorakle fibamasi CDPs and meet The People's Thorum ngarang Manipur Peace and Integrity Mapi Council na sinduna Kangpokpi district ki manung chana lairiba tuichen 5 village ki tuichen 5 community hall da thorum ama pangthokpa chatpada thengnarakhi CDPs and meet the People's Thorum asi the village headman S.H. Nisosel Mapi Council ki president in charge KC Romeo IMS COM ki president Momsakom Bapui Village Youth ki Secretary S.H. Obed Women Society ki Nunpina President Member oina Saruk Yakhi Loinana Khulasi ki Saukha Thaurangi matang Punsi mahing amadi senthok lambi ki matang da punna khanakhi haide Mapi Council ki Secretary M. Neta Moirangsana hai tuisem 5 village Kharam Phurup Singna Khundaba Yumnak Nifugatare na amadi Miyoi Zaniga Kuntraga Manga Mukna Khundaba Apikpa Khul Amani Takheldagi Hajilaga kilometer animuki lambi Khulasigi lambi asi Ningthina Semjin Dabana Sathok Sasinda Awaba Mayok Nari Maram Sina Mari Lainaba Singna Semjin Biba Mathau Tari Mahiroi Singi Yamna khudong sadaba amana khulasida class 10 fawbadang leiba LP school amakhak leiri masi makhatana mahimasin tambada khudong sadaba si yenglaga school ase lengangna upgrade tawbiu haikhi Amaromda hingbada sangdaba yadraba isingi matik sabe scheme sembidana awaba mayok nariba sibu haukiba thada chief minister gi mijeng makhada MI department na tube well ama khakti hutpire adubu ningthina sizinaba yaba oitri maram asina makhatana mari leinaba singna thabak sing pangthok piduna aphabe ising phangan biu hainasu mapi khulgi khunja singna phungdorakli Mapitel Dam affected Headman Chief and Elders Organization gi State lenga ka haukiba chahi Englising ani kungi December tarik mari dayana kiba Memorandum of Agreement MOU ngasi fawa thaba oina mapung phana thabak to onthok tabagi mayokta lakliba December gi tarik ahum gi nongyai dagi pungni funipan gi Imphal Urkhur Road amadi Imphal Kamjong Road ta ban Sadam gi khongjang sangsilagani haina organization asigi vice chairman Thanmin Rimaina phongdokre Manipur University Student Union na sinduna University asigi campus ta pangthok liba Manipur University Book Fair of Come Author Talk asina Lamdama sige mahiroi singda tongan ba lairik sing panana bagi chauba inot ama pire tha sigi tarikunga mathoidagi howduna ngarang fawba numit 10 ni sumna chatharakli ba book fair asida India gi tongan ba state singdagi lakpa stall khara yauna pune stall 19 saruk yakhi New Delhi gi Akansa
publication na chingba maming leiraba publishing house kaya marumsu book fair asida saruk yakiba maramna lamdam asigi mahiroi amadi oza singda lairik makhal kya marum leibagi khulongzaba phangki haidi masida sunatana book fair asigi manungsana numit khudingi pangthokliba lairik aiba aibising unaduna wa khanabagi author talk asinasu lairik pariba miyoi singda ahenba loksing kaya tansinanabagi khudongzaba piki haina phongdorakle Housing makha tarakpada mapangiba paw khardang pijari COVID-19 gi anoba variant Omicron gi akiba leirakpaga loinana Mumbai Pune amasung Nasik ta leiba school sing class 1 gi 7 fawba naungna hangnana ba matam leplambadagi numit 15 ni yaithokle haina official singna phongthokre India da thunglaba international passenger sing vaccine screening taunana ba khangan khibaga loinana COVID-19 protocol sing December gi tarik 38 phawba sangdokre Bihar gi Muzaffarpur da yamdrabada miyoi 15 hospital amada ngawdong operation tawruba matungda mitta kanba infection lakpadagi mit ukhidre haina lebabokpa numita official amana phongdorakle Thawdok asi November gi 22 da city asigi Juan Chapra locality da laiba mitki hospital amada thokibani Muzaffarpur civil surgeon Binoy Kumar Sharmana thawdok asi confirm tawkhre Goa gi Congress President Girish Chodankar na leibapok panumita state cabinet minister ama sex scandal amada Chennai haina claim tawkibaga loinana Chief Minister Pramod Sawan nasu masi khangi amasung mahangna case asiga mari leinaba evidence manghanana bahonari haina maral sikre Matam matik sana ngairaklaba matungda Supreme Court na Bijoy Malyana phangada bacherak leplagani haina Apex Court asina phongtokre Karnataka gi Dakhina Kannada district da local court amana nupa ama chahi nauribi nupi macha ama phabaga loinana rape tawbagi maralda chahi 8 jail da leiraga thabak suhanbagi cherak pikhre haide Stan Democratic Republic of Congo da laiba Allied Democratic Forces ADF rebel group singi mathakta ngarang Uganda military na air strike sathakibaga loinana rebel group asigi members singna leiramba yai chingnaba mafam singda artillery cell kaya kapsinduna attack chathakre haidi China amasung Russia na haukiba chahi khara asida ka henba thabak thawong kaya paikhalagli matam chana mayok yaba ngamnana ba Pentagon na Indo-Pacific region da henba US troops sing deploy tawnana ba plan tawba haukre haina Thajabaya ba report singna phongdorakle adumoinamak karamba matamdagi amadi karamba laibakta US na makhoigi troops sing deploy tawgadage haibagi matangdadi chapchana khangbangamdri hairi South Africa da ihana thengnakiba COVID-19 gi anoba variant Omicron na tongan balaibak khara da saitheng piba horakraba matung leina laichet asidagi ngakthoknana ba Japan na ngamkhaigi saruk sing Tingjin bagi thabak paikhatpa haukraba matung thangnaba numita miyoi ama anoba berel asina naramba thengnare haina authority singna phongdokkhre Chahi Chambri Rom England gi lenga makha da leirakraba matung maning tambalaiba ama oire haina Barbados gi anoba president na lauthokhi bagaloinana miyam na harau teangba phongdoknakhre Beijing dagi Uganda na leibak asigi international airport pakthok sauthok hanana bagidamak dollar million chani gi senthang loan oina laukibadu matam chana singat pangamdabana maram oiraga
Uganda International Airport China na control tawragani haina tongan ba media report singna phongdoknaragliba adubu China amasung Uganda laiba animaki official singna akanba mawongda yaningdaba phongdokhibaga loinana makha tana asigumba aranba pausing phongdanaba akanba mawongda warning tawkhre Los Angeles ta nupa amana mahangna poksaba machamari nomoina kaptuna hatkhi haibagi maralda police na fazinduna thamkhibaga loinana angang mari asigi maboksu miyoi asina hatlamba yabagi oithokpa lei haina authority singna phongdorakle laibak thiba thaudok asiga mari leinana authority singna phongdokhibada nomoina kaptuna hatkraba angang sing asi masagi sahi 12 gi manungda leiba angang ngaktani aduga angang sing asigi mabokna chahi yangkhairom sure makhoi sing asi kari maram gi damak hatkibano haiba haujik phawgi oina chapchana khangba ngamdri adubu angang sing adu makhoi bu pokpa mapana hatkhibo oiramba yai jingnabadagi police na fazinduna wahang pahangbagi thabak chathaba hokhibani haide South Africa da ihan hana thengnakhiba COVID-19 gi anoba variant Omicron na malem gi tongan ba leibak taraga mapan da saitheng piba hokhibaga loinana atopa leibak singnasu leina laichit asidagi ngakthoknana bagi damak Jaksin Thaurang Singh Lokhatpa Haunakre UK gi oinasu leina laichit asi sandorok pathingnana ba paikhalakpa Jaksin Thaurang Singh gi saruk ama oina leibak asigi citizen khudingmakna face mask umdana ba khangan khibaga loinana yumdagi mapan thoklaktuna miyam tinba mafam singda changba matamda face mask uptaba miyoi singi mathakta fine thihanbaga loinana legal action sing lokhalagani haina authority singna phongdorakle Australia gi parliament thabak toriba miyoi sing maru oina nupi singna sex crime ga mari leinaba khudong chadaba kaya mayoknari haina report singna phongdorakraba matung leibak asigi Prime Minister Scott Morrison na thaudok asibu yamna haksin lawbaga loinana parliament manung sengdokpagi matam oire haina phongdokkhre Amazon rainforest ki saruk singda illegal oiba mawongda gold mining gi thabak chathariba gold miner singna sisinaba hi jamaga kunthra mathoi Brazilian police na mai thadoktuna manghan khre haina Brazil government na phongdokkhre Technology ga mari leinana Russia amasung US leba ani gi matangda Google na illegal oiba content sing phongki haina Russia na maral sikhibaga loinana content asi Google na kakthattabagi damak Moscow gi court amana Google bu $9,900 gi fine thihan khre haide Sahi asigi February thadagi hauraga Myanmar da military gi oiba lengak ama lakraba matung miyam amadi security force singi marakta yamna toina ungkhatnabagi thaudok sing thoktuna lakli masina maram oiraga leiba asida COVID-19 leina laichit ka mari leinana paikhat kadaba thabak thorom kaya hojiksu paikhattabana maram oiraga leiba asida leiriba miyam gi maraibak tambangam daba phibam amada laklaba yai haina rights group singna phongdokna khre Hauzi makha tarakpada sanabagi pau pisari Malem gi football masana gi oina chahi khudingi piba khwadigi phajaba nupa sanaroi amadi nupi sanaroi singi oiba mana oiriba Ballon d'Or
2021 gi nupagi oina Argentina gi sanaroi Lionel Messi na tarelak subo oina phangba ngamkhre Ballon d'Or award managi oina Lionel Messi na kumja Englising ani mapan Englising ani tara Englising ani tara mathoi Englising ani tara gani thoida mahangna Spain gi club Barcelona gi maikidagi sanaduna chahi mari thangna na phangki madugi matung kumja Englising ani tara humdoi Englising ani tara mari da Portugal macha Cristiano Ronaldo na Spain gi atopa club oriba Real Madrid ki maikaidagi sanarakpada chahi ani thangna phangkhraba matung kumja Englising ani tara manga da Messi na mahaki career gi Ballon d'Or award asi mangarak suboi namuk phangki Ronaldo na mahaki hanba Ballon d'Or award asi kumja Englising ani nipan da England gi club Manchester United da sanari ngai da phangki bani masigi makha tarakpa kumja Englising ani tara taruk amasung Englising ani tara tareta mahaki mana ani phangduna punna Ballon d'Or award asi mahaki career gi mangarak suba oikhi kumja Englising ani tara nipan da Croatia gi sanaroi Luka Modric na Spain gi Real Madrid ki sanaroi ama oina phangkhraba matung kumja Englising ani tara mapal da Argentina macha Lionel Messi na Barcelona gi maikidagi sanari ngai manungda mahaki taruk suba Ballon d'Or award asi amuka hana phangki Amaromda Ballon d'Or award asi gi nupi gi kanglupta Spain gi football club Barcelona gi sanaroi Alicia Utelas na phangkhre loinana sahi amagi oiba khwadigi phajaba club ki mana asina English Premier League ki football club oriba England gi Chelsea FC na phangki Amaromda chahi asigi oina khwadigi phajaba striker gi mana asina Poland macha Germany gi Bayern Munich ta sanariba Robert Lewandowski na phangki Kerala na yumbu oiraga state asigi tongan ba football stadium singda chatharakpa senior women's nation football championship 2021-2022 gi ngarang sanaki ba match samada Manipur gi team na Puducherry gi team bu yamna henba mawongda pansin 12-0 da maithiba pikhre Goa gi Bambomli da leiba Tilak Maidan Stadium da ngarang sanakiba Hero Indian Super League Football Tournament ki match amada Odisha FC na East Bengal bu pansil taruk marida maithiba pikhre All India Football Federation gi mijang makhada All Manipur Football Association asinduna Imphal gi Khumalampak Main Stadium da chatharakpa Nation Football Championship for Santos Trophy Northeast B gi ngarang sanakiba match amada yumbu oikiba Manipur gi team Tripura gi makuta pansel suino anida maithiba nangkhre atopa match amada Mizoram na Nagaland bu pansel ama suino da maithiba pikhre Manipur Amateur Boxing Association asinduna tha sigi tarik 22 dagi Imphal gi Khumalampak Sports Complex ta laiba boxing arena da chatharakpa state 11 Boxing Championship 2021 gi oina Imphal West District na overall team champion oikhre haide District Football Association Moirang na sinduna Hemam Nilamani Ngang Khalampak Sports Complex da pangthokliba ahanba Let K Budi Singh Memorial 3rd Division Football League Tournament 2020-2021 gi ngarang sanakiba mari suba match da KRUN na UKC bu yamna chauna pansel taruk chino da maithiba pikhre Odisha gi Bhubaneswar gi KITT Cricket Stadium da pangthokliba chahi 18 makha gi nupa gi Kus Bihar Trophy Cricket Tournament 2021-2022 da Manipur amasung Meghalaya gi lamba taunabada Manipur na nini chuba numit loisinkhibada makha tanaran chamaga humbudra mangjil thaduna leire Manipur Basketball Association asinduna Barmapur Nahabam da laiba basketball court ta sathari state 11
basketball tournament ki ngarang sanakhiba nupigi match amada BSC ki team San Anthony ki makuta maithikre nupagi da SRWC amasung home coming club mai pakpa ngamkhre Sports Authority of India Sai Sports Training Center ulongna session Englishing ani kungani thoi Englishing ani kunga humdoi gi damakta tonga tongan best sports discipline marida sanaroi sing logadawri International Federation of Bodybuilding and Fitness IFBB gi makhada laiba Indian Bodybuilding and Fitness Federation IBBFF na sinduna pangthokadaba IFBB Mr. and Miss Universe 2022 mathang sahigi April 9 dagi tara phawba Maharashtra gi Pune city da pangthoklagani amadi All Manipur Bodybuilders Association gi midyang makhada yankhaiga mapan suba Mr. Manipur 2021 December gi tarik 12 da North AOC da laiba Asa Hall da pangthoklagani haire Loisilakpada maruiba pawa mo hana Governor na oxygen plant ani sangakre Chief Minister na noneda phamung yangkhai legadaba hospital gi urep uyung tamkre World AIDS Day na lakpada Manipur da AIDS na laikhidraba miyoi lising taret chanipan humbudra ka nipalom sukre haide Bot ka khraga Imphal da lan thum lepsin basing thagat pirakanu haina Chief Minister na haikre High Court na hanagi Chief Minister o ibobida bel pikre Operation Sathananaba Thaurang UDHR khongaung na bani haina RPF ki maikaidagi phongdorakle Maugi Cherry Blossom Festival hongdokre Amadi Hill Areas Committee ki member Singlenga ki committee na kaubada lakhidre haide Pijariba pausing asig loinana hausiki oinadi nuktigi phongliba pause singdagi lokthokjaba maruoiba pausing miyamda pijaba loisinjari tabiriba singbo amuka hana pusparani laisomna khurumjari